ꯇꯧꯒꯦꯗ ꯉꯝꯕ ꯑꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯥꯛꯄ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯕ ꯅꯣꯡꯊꯥꯡꯅꯤ. ꯃꯃꯥꯒꯤ ꯋꯥ ꯈꯔ ꯑꯗꯨꯗ ꯇꯁꯦꯡꯅ ꯁꯥꯎꯔꯦ. ꯑꯗꯨꯅ ꯅꯣꯡꯊꯥꯡꯗꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯅꯣꯡꯊꯥꯡꯅꯤ. ꯑꯉꯥꯡ ꯑꯃꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯂꯤꯡꯅ ꯍꯥꯏꯔꯛꯏ. ꯌꯥꯝꯕ, ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯅꯣ? ꯋꯥ ꯈꯔ ꯁꯤꯟꯅꯒꯦ. ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃꯅꯤ. ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅꯤ. ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯍꯣꯏ ꯌꯥꯝꯕ, ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯤ, ꯍꯦꯛꯇ ꯍꯥꯏꯌꯨ. ꯃꯤ ꯑꯃꯇ ꯍꯥꯠꯂꯣ. ꯅꯈꯣꯏꯒꯤ ꯑꯩꯅ ꯈꯪꯅꯗꯃꯛ ꯇꯧꯔꯒꯦ. ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ. ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ. ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕꯒꯣ. ꯍꯥꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤ. ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯉꯤ. ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯜꯂꯕ꯭ꯔꯥ ꯈꯪꯗꯦ. ꯏꯔꯥꯏ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯤ. ꯃꯤ ꯑꯃ ꯍꯥꯠꯄꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯨꯅ ꯂꯥꯛꯂꯤꯕ. ꯑꯗꯨꯅ ꯌꯥꯝꯕ, ꯃꯤ ꯑꯃ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯂꯩꯇꯦ. ꯉꯥꯛꯇꯪꯗ ꯍꯥꯠꯄꯤꯒꯦ ꯍꯥꯏꯔꯤꯅꯤ. ꯑꯗꯣ ꯌꯥꯝꯕ, ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯇꯣꯏꯅꯣ? ꯑꯃꯨꯛ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯗꯅ ꯐꯔꯛ ꯇꯥꯅꯅꯤꯀꯣ. ꯃꯔꯝꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ. ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯃꯥ ꯑꯃ ꯍꯥꯠꯄꯗ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯗꯧꯕ ꯂꯩꯇꯦ. ꯃꯃꯤꯡ ꯃꯊꯥ ꯃꯁꯛ ꯂꯣꯏꯅ ꯅꯉꯣꯟꯗ ꯊꯥꯔꯛꯂꯒꯦ. ꯃꯥ ꯁꯣꯏꯗꯅ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯩꯔꯝꯕ ꯌꯥꯏ. ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯒ ꯑꯗꯨꯝ ꯐꯥꯎ. ꯑꯗꯨꯒ ꯆꯤꯡꯌꯥꯔꯣꯝꯗ ꯃꯤ ꯄꯣꯡꯅ ꯇꯥꯔꯣꯏ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯍꯥꯠꯂꯣ. ꯍꯣꯏ ꯌꯥꯝꯕ, ꯑꯩꯈꯣই ꯐꯅꯅꯕ ꯂꯣꯏ ꯇꯧꯔꯒꯦ. ꯑꯩꯉꯣꯟꯗ ꯗꯤꯇꯦꯜꯁꯇꯣ ꯂꯣꯏ ꯊꯥꯕꯤꯔꯛꯑꯣ. ꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ. ꯅꯣꯡꯊꯥꯡ ꯑꯗꯨꯅ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯡ, ꯂꯩꯐꯝ, ꯁꯤꯟꯐꯝ ꯑꯃꯗꯤ ꯐꯣꯇꯣꯅꯆꯤꯡꯕ ꯀꯌꯥ ꯑꯗꯨ ꯃꯥꯒꯤ ꯐꯠꯇꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯦ. ꯊꯕꯛ ꯑꯃ ꯁꯤꯟꯅꯈ꯭ꯔꯕꯗ ꯍꯔꯥꯎꯖꯩ. ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯞꯂꯞꯅ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯅꯤ. ꯑꯩꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯤ. ꯇꯝꯉꯥꯟꯕ, ꯅꯨꯡꯉꯥꯏꯅ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯄꯣꯊꯥꯔꯣꯅꯦꯀꯣ. ꯋꯥꯍꯩ ꯑꯁꯤ ꯇꯞꯅ ꯍꯥꯏꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯕ ꯋꯥ ꯑꯃꯈꯛꯅꯤ. ꯃꯍꯥꯛꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤꯅ, ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯗꯤ ꯇꯝꯉꯥꯟꯕ ꯑꯗꯨꯅ ꯍꯜꯂꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯣꯐꯤꯁ ꯑꯗꯨꯗ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ. ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯥ ꯂꯩꯅ ꯂꯩꯅ ꯅꯨꯄꯥ ꯑꯃ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯗ ꯀꯔꯝꯕ ꯃꯤꯁꯛꯅꯕꯨ ꯖꯦꯂꯁ ꯀꯥꯔꯣꯏ? ꯆꯤꯡꯈꯩꯗꯨ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯕꯗ ꯃꯇꯧꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅꯒꯨꯝ ꯂꯥꯛꯏ. ꯑꯗꯨꯕꯨ ꯇꯝꯉꯥꯟꯕ ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯇꯞꯅ ꯍꯪꯖꯩ. ꯀꯩꯗꯧꯔꯒꯦ? ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ. ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒꯤ ꯃꯃꯥꯟꯅꯗꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯨꯝꯗ꯭ꯔꯤꯡ ꯃꯇꯥꯎꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯑꯩꯅꯕꯨ ꯀꯩ ꯑꯣꯏꯅꯤ ꯍꯥꯏꯒꯦꯅꯦ? ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯥꯔꯦ. ꯑꯗꯨꯅ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯗꯣ. ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯟꯗꯛꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ. ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯈꯤꯗꯨꯅ ꯆꯤꯡꯈꯩꯗꯨ ꯇꯞꯅ ꯂꯨꯝꯊꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯂꯤꯁꯅꯥꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤꯁꯤꯔꯣ? ꯑꯁ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯒ ꯇꯧꯅ ꯂꯨꯒꯗꯧꯔꯤꯗ ꯅꯪꯗꯤ. ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯩ ꯍꯥꯏꯔꯤꯒꯦ? ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤ. ꯑꯍꯦꯟꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ. ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯣꯏꯅ ꯉꯝꯒꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯒꯅꯤ. ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ. ꯑꯩ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ. ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯅꯕꯥꯅꯤꯁꯤꯅ? ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ. ꯅꯨꯡꯁꯤꯕꯁꯦ ꯍꯨꯅꯤꯀꯣ ꯏꯇꯥꯎ. ꯅꯨꯡꯁꯤꯕꯕꯨ ꯍꯨꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯖꯣꯔꯣ ꯖꯣꯔꯣ ꯊꯛꯄꯒꯤꯅꯤ ꯉꯁꯤ ꯅꯪꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ. ꯁꯦꯔꯤꯌꯁ ꯂꯩꯔꯝꯕ ꯑꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ ꯇꯝꯉꯥꯟꯕꯗꯨ. ꯅꯪꯕꯨ ꯈꯔ ꯂꯦꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯍꯣꯡꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯅꯪꯁꯦ. ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯈꯜ ꯋꯥꯔꯒ? ꯈꯔ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯧꯅꯤ ꯀꯩꯅꯣ. ꯑꯗꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯇꯥꯏꯃꯤꯡꯁꯨ ꯂꯣꯏꯔꯕꯅꯤꯅ. ꯅꯪ ꯂꯩꯍꯧꯈꯤꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯜꯂꯗ꯭ꯔꯥ? ꯃꯌꯥꯝꯁꯦ ꯍꯟꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯉꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ. ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ. ꯅꯪ ꯉꯥꯛꯇꯪ ꯂꯩꯊꯧꯔꯣ. ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯗꯣ ꯍꯥꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯇꯝꯉꯥꯟꯕꯗꯨ ꯈꯔ ꯊꯦꯡꯅ ꯃꯌꯥꯝꯗꯨꯅ ꯍꯟꯈꯤꯕ ꯉꯥꯏꯗꯨꯅ ꯈꯔ ꯊꯦꯡꯂꯞ ꯂꯩꯍꯧꯕꯅꯤ. ꯇꯁꯦꯡꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝ.
ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯃꯤ ꯍꯥꯡꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯤ ꯈꯔꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯂꯛꯄꯅꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯥꯛꯄ ꯂꯣꯏꯅ ꯃꯥꯜꯂꯤ ꯑꯃꯗꯤ ꯒꯨꯟꯗꯥꯅꯤ ꯍꯥꯏꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯉꯣ ꯍꯥꯏꯕꯒꯨꯝ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯡꯅ ꯍꯥꯏꯔꯛꯏ, "ꯕ꯭ꯔꯣ ꯑꯝꯇ ꯁꯣꯝꯗ ꯀꯨꯝꯊꯕꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ, ꯀꯨꯏꯒꯗꯕ ꯅꯠꯇꯦ꯫" ꯇꯝꯉꯥꯟꯕꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯨ ꯊꯋꯥꯁꯥꯗ ꯈꯨꯝꯃꯤ, "ꯑꯩꯗꯤ ꯀꯩꯒꯤ? ꯅꯣꯏꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯩꯗꯅ ꯑꯩꯗꯤ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ? ꯀꯨꯝꯊꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫" ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ "ꯀꯩꯅꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ? ꯍꯥ?" ꯈꯪꯍꯧꯗꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯃꯃꯥꯡꯂꯣꯝꯗ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯃ ꯑꯣꯏꯕꯅ ꯃꯃꯥꯡ ꯈꯔ ꯆꯈꯠꯇꯨꯅ ꯇꯝꯉꯥꯟꯕꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯏꯀꯣꯏ ꯍꯦꯛ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯝꯂꯕ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ꯫ ꯃꯔꯛ ꯑꯗꯨꯗꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯤꯡꯅ ꯇꯝꯉꯥꯟꯕꯗ ꯌꯦꯡꯂꯒ, "ꯅꯪꯂ? ꯑꯅꯝ ꯌꯥꯝ ꯀꯜꯂꯤ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯇꯝꯉꯥꯟꯕꯁꯦ? ꯉꯁꯤꯗꯤ ꯅꯪ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯇꯝꯉꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯅꯪꯅ ꯀꯅꯥꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯣꯏꯗꯣꯏꯅꯣ? ꯁꯦꯜ ꯀꯌꯥ ꯄꯤꯔꯒ ꯅꯦꯛꯂꯛꯄꯅꯣ? ꯅꯪꯅ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅꯥꯏ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ, ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯅ." ꯋꯥ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯁꯥꯎꯈ꯭ꯔꯦ ꯃꯩ ꯍꯧꯅ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯆꯤꯟꯕꯥꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯈꯗꯥꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯀꯣꯏ ꯑꯗꯨ ꯇꯞꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ, "ꯃꯥꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯣꯏ, ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯈꯪꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯕ ꯇꯥꯔꯦꯗꯅ." "ꯍꯣꯏ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯒꯤ ꯃꯊꯧ ꯂꯩꯇꯦ꯫ ꯅꯪ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯅꯪ ꯃꯤ ꯃꯆꯥꯅꯤ, ꯅꯁꯥꯒꯤ ꯋꯥꯈꯜ ꯂꯩꯇꯕ ꯃꯤ ꯃꯆꯥ, ꯍꯨꯏ ꯍꯥꯏꯕꯗꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ." ꯇꯝꯉꯥꯟꯕ ꯑꯗꯨꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯦꯟꯅ ꯁꯥꯎꯅꯅꯕ ꯏ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯦ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ꯫ ꯑꯗꯨꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯁꯣꯡ ꯐꯅ ꯂꯦꯞꯂꯤꯕ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯗꯤ ꯏꯀꯥꯏꯖꯩ꯫ ꯃꯥꯒꯤꯗꯃꯛꯇ ꯁꯤꯕ ꯉꯝꯒꯅꯤ, ꯑꯀꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤꯔ ꯅꯪꯕꯣ? ꯃꯌꯥꯝ ꯌꯦꯡꯉꯨ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤ ꯑꯁꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤꯅꯤ, ꯐꯨꯜ ꯑꯣꯐ ꯂꯚꯅ ꯁꯔꯥꯎꯟꯗꯤꯡ ꯑꯣꯏꯈ꯭ꯔꯕ ꯃꯤꯅꯤ." ꯁꯤ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯇꯝꯉꯥꯟꯕ ꯑꯗꯨꯅ ꯃꯌꯥꯏ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯊꯧꯅꯥ ꯂꯩꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯏ, ꯐꯨꯔꯣ ꯍꯥꯏꯕꯒꯨꯝ꯫ ꯏꯪꯒꯤꯠ ꯑꯗꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯨꯞꯆꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ, ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯃ ꯈꯪꯂꯕꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯕ ꯇꯧꯗꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯉꯝꯅꯅꯕ ꯃꯍꯥꯛ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯒ ꯃꯤ 10ꯒ ꯂꯝꯕꯥ ꯇꯧꯕꯗ ꯃꯤ ꯑꯃꯅ ꯉꯝꯕ ꯍꯥꯏꯕꯁꯤ ꯈꯔ ꯑꯣꯏꯊꯣꯛꯄ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯔ ꯐꯨꯔꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯝꯉꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯅꯣꯡꯃꯩꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯝꯃꯅꯤꯅꯦ꯫ ꯃꯦꯂꯤꯁꯤꯌꯥꯅꯒꯤ ꯋꯥꯈꯜꯗꯣ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯣꯏꯅ ꯈꯜꯂꯨꯔꯣ꯫ ꯇꯥꯏꯕꯪ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣꯅꯦꯀꯣ." ꯇꯝꯉꯥꯟꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯏꯍꯤꯡꯅ ꯍꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯊꯕꯛ ꯇꯧꯔꯒꯦ?" ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯁꯥꯅ ꯑꯗꯨꯝꯗ ꯄꯥꯎꯈꯨꯝ ꯄꯤꯖꯧ꯫ ꯉꯁꯤ ꯑꯩꯅ ꯁꯨꯝꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯁꯤ ꯍꯥꯏꯅ ꯇꯝꯉꯥꯟꯕ ꯑꯗꯨꯒꯤ ꯑꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯣꯡꯃꯩꯗꯨ ꯂꯣꯛ ꯆꯤꯡꯗꯨꯅ ꯀꯥꯞꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯆꯪꯂꯛꯄꯅ ꯍꯥꯟꯈꯤꯕꯅ ꯐꯥꯕ ꯇꯥꯔꯦ ꯈꯟ ꯅꯣꯡꯃꯩꯗꯨ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯦꯟꯈꯤ꯫
नुपा खरा अदुना तौदुना मफम अदुदगी तमगानबदो हॉस्पिटल अदोमदा पुबिरकपनि नुपादुना फोन अदुदा हाइरकपा वा अदुबु तारगा पाखतपना थक थक निकले मेलेशनादो नुंगाइतबदुना हेंदुना ममित अदुदगी मपी अदु सुसिनथरे फोन अदुदगी नुपा अदुना तपना हाइरे कना ओइगदौरिबनो फोन तौबिरकपसे यारगदि युमगी नंबर ओइरगदि हॉस्पिटल असिदा मुक्ता लाक्पिनबदो मपी अदु सचत दैथोक्तुना खोमि मेलेशनादो आई मागी गर्लफ्रेंड मादे हौजिक करंबा कंडीशन दे लैरिगे मसादु खरे सुंथखिबना ई खरे हेने थोखिबगी वखल ताद्रे यारगदि सिस्टरना युमगी फैमिली मेंबर खंगनबा लैरगदि खरमुक्ता हाइबिको वा अदुदा इसोय इसोयना बतारे हाइदुना सत खोमि आई दुकानमता खंगदि अतोपा कॉन्टेक्ट अमा येंगदुना हाइबियो होय अदु ओइरगदि एखोय येंगजरगे अदुगा पाउ पिनबा होनजगे से हाइरगा कॉल तो थमग्रे नुंगशिबा माना सोक्तुना लैरे हाइरबदा तुमिना फमदुना लैबा महाक पामदे लैताफम अमा खंगद्रे मसादु तसेंगना यारगदि हौगतुना चटनिंबा हाइबदु ओइरबनि माना असुम तौदना लैरिङै ममा थागोइदु चाक चानबा माबु कौबा लाक्लामे बेमा चाक लोइरेनिहे चानबा तौरसि इंजांग अमता थोंद्रबनिको थोंगेने सेमजिलुरगा नबुंगने इंसांग लैरे हाइदना लाओ लाओ सारिङै सिदने चाथोंगनबा तौरसि ममाना हाइरिबा वादो अंगोंदा चंगदे मिपाइबना ममादा येंगे अदुगा सोंथांगना ममाबु कौरई इमा मचागी खुकौ अदुदा मचादा येंगे कपलुबगी पोम पोमबदुदा थागोइदो पाखल नसाइदगी बापु ओइरुदे कैदौरे बेमा करिगी कपिनो नंबो नबुंग नमु करि हाइरमगे हा करि हाइरमगे बा इमा ताथौना केमता हाइरमदे मादो थबक हलकपदा सखंगदबा सिंगना पुरमे हाइबा असे हाइना वारीदु ममादे लिरमे असमना वारी पुंबा ममादे लिरमे तसेंगना महाक्ति थौदोकसि मबुंगना सिनबनि हाइना खंगदबना मचागी वा अदुबु तारगा वाखल अदुदा ओंथोंना थुना तौख्रे हाइना खल्ली ममादो अदुबु मखा तारुदे खंगदबा सादुना इसे कनाना करिगिदमक्ता तौरिबनोनि अदुदे नुमिदांग सुवे नंग चटपा यार नबुंगना मुक तारगने नंगोंदा मुक अनसिलगा चैबिनी नुपादुगा करिगी पाउ फाउनरिना हाइदना अदुना तो कशुक थोइदोकपा तौरमोय इमा आई वादबा ngamdi आई मागी खंदबा ngamte इमा कसिदी माय वखल नुगाइतना लेहौगनी मायबु सोइदना साउरमगनिये तुमिना लैयोमि नंबु इबेमा नबुंगसिना तारगा कैनोमा खलनी तो चाकसे अदु चाथोंगबा तौरसला अदुगा वादो होरेनिना ताना अखोइनि सानरसि मेलैसनादो नुगाइतबा पेंदबने हेलदुना चाकतु चानिंगबा फाउदे आई चाक चानिंगदेमा नंगदम ताचौगा पुना चारु हाय मधु याबा नते चानिंगद्रसुने इमागी नाक्ता फमुला नबुंगना दु क्यामना ngangakpado nang taningbro ममादुना हेक ngamdana mahak phone du thana kitchen adamda changki somdana hospital lomdagi pau pirakduna imung manung mi loina lagle hospital aduda mayamba loya amadi matai masila su yauna makhoina lakpada kashuk tawdana hospital gi bed aduda leirami machagi mai aduda tariba dakpham adubu uraga mamadu nungaitana pendana hairi ichasina kari lankrage haibanida asuk thina minungshi leitana phuramliba sibo phatteda ko hojikkan gi angang singse tamngan badu mamana ngangli badu taningde haibagom nakal amarom da leithokduna le machagi matawaduda mamadu tumina leite wa makhatai aina khara khara nganna halo u khara jaksina chatwa haibase nangna tadeba magi bungo nang dawna mi khuding loina phadabane aduna khara khara jaksina layune nangbo magi nupigi matawaduda megadu tapna karino ne mama nangna tawridubo ngawrubro nangbo leiribase akoigi yum natene hospital ni ne masidi yeba ngawre aidi ngawre ichase matoptani haidana mama ina kupakna se thaba natiye aduga karigi sukthina phuribano haibanida ayam sawningi hairisit silada matom chagi matawadu nokningba ma yaure adubu nokte tapna themi
ꯌꯥꯔꯦꯁꯦ ꯏꯟꯗꯣꯝꯆꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯉꯥꯟꯕꯁꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯁꯨ ꯅꯠꯇꯦ ꯈꯜꯂꯨꯔꯅꯨꯁꯦ ꯑꯉꯥꯡꯁꯦ ꯄꯣꯊꯥꯐꯝ ꯑꯃꯨꯛ ꯈꯪꯉꯔꯣꯏꯕ ꯗꯣꯛꯇꯔ ꯑꯃꯨꯛꯇ ꯎꯅꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯃꯦꯘ ꯑꯃꯗꯤ ꯂꯣꯌꯥꯗꯨ ꯗꯣꯛꯇꯔ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯝꯉꯥꯟꯕꯗꯣ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯄꯥꯗꯨꯕꯨ ꯎꯅꯕ ꯆꯠꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯣꯏꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯃꯥꯕꯨ ꯅꯨꯄꯥꯗꯨꯗ ꯀꯩꯀꯩ ꯍꯥꯏꯈ꯭ꯔꯕ ꯅꯨꯄꯥꯗꯨ ꯌꯥꯅꯤꯡꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯩꯅ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯆꯦꯜꯂꯝꯗꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯝꯅꯅ ꯐꯨꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯃꯗꯤ ꯑꯩꯒꯤ ꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯇꯞꯅ ꯑꯣꯜꯂꯛꯎꯁꯤ ꯏꯃꯥꯒ ꯋꯥꯔꯤ ꯇꯧꯁꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕ ꯅꯠꯇꯦ ꯇꯝꯉꯥꯟꯕꯗꯨ ꯋꯥꯈꯜ ꯑꯃꯗꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ ꯈꯜꯂꯤ ꯋꯥꯈꯜ ꯇꯝꯉꯥꯟꯕꯗꯨ ꯉꯁꯥꯏ ꯑꯌꯨꯛ ꯉꯥꯛꯇꯪ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯕ ꯑꯗꯨꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯃꯥꯅ ꯍꯥꯏꯕ ꯁꯨꯝ ꯇꯥꯕꯁꯤꯗ ꯀꯥ ꯍꯦꯟꯕ ꯑꯃ ꯇꯧꯗꯧꯔꯤ ꯑꯃ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯊꯦꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯗ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯃꯥꯅ ꯇꯞꯅ ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯇꯥꯗꯦ ꯍꯥꯏꯕꯒꯨꯝ ꯇꯝꯉꯥꯟꯕꯗꯨ ꯃꯀꯣꯛ ꯈꯥꯏꯔꯦ ꯃꯥꯙꯕꯤꯗꯨ ꯇꯞꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯌꯨꯝꯗ ꯍꯜꯂꯅꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯁꯦ ꯅꯪꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯔ ꯇꯥꯔꯗꯤ ꯐꯒꯗꯧꯕꯅꯤꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯃꯇꯥꯡ ꯑꯗꯨꯗ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯈꯤꯕ ꯃꯈꯣꯏꯁꯨ ꯂꯥꯛꯂꯦ ꯃꯦꯘ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯅꯅꯕ ꯇꯧꯔꯁꯤꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯉꯁꯤꯗꯤ ꯂꯣꯌꯥ ꯑꯃꯗꯤ ꯁꯤꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯝꯗ ꯄꯨꯟꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯇꯝꯉꯥꯟꯕꯗꯨ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩ ꯃꯅꯥꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯤ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ